Youth Xplore TV की Hindu analysis yengbiriba viewers khudingmakpu Santosh Sharmana taram nokjari amadi khurumjari ngasigi article je yamna maruoi article je women status amadi daughters ki status ki matangda ni adubu ngasigi hanagumna ngasigi article sigi manung changdringai da khoina quote of the day dom tang paramji myam punamak amtang nainaramji ngasigi quote se sumain hai. If you cannot do great things, do small things in a great way. Napoleon Hill na ibirambani kari haige matam sida kari gumba na hakna achau thabak tawbu ngamdren khalase adi taragadi thabak nang ngamba macha tawbu do yam phajana niyom chumna tawwana haibirami aduna ngasigi quote siga masi khangjin baga loina koina ngasi article sida manung janganji ngasi article se the verdict on women's right to property Supreme Court na handak tagi baduma verdict well do the women's right to property habani sigi matang sida hana dagi controversy khara lai aduna ngasi article hausi hausi phaubi oina akoina sigi matang sida kari hage matam sida 11th August Supreme Court na India ki Supreme Court sina daughters laiba nupi akoigi macha nupi singja sije macha nupa ga chap manana equal right piba karidan equal right pi ke duije to inherit ancestral property ancestral haidi koi mapa mapu gi hak tak tagi leira abadugumba lanthum do adugi hak to macha nupa ju phanggadawni plus adugo chap manana macha nupi singju phanggadawni na hairi but the legislation was conferred coparcenary status ay nakanda hamdara coparcenary status ay vidika internet akoigi properties da ai isagi hakto haidi property haidi aigi ipai pu gi haktak gi laiba property singdo aigi hakto kadai fo yawi aigi gaitare akoigi mapu oibagi adugumba hakto ne coparcenary status ai aduna 2005 ki duda amuksi gi matang sida naina bam ka hogi bani kamaina tawuna matam da 1956 ta laigiba Hindu Succession Act 1956 se sanna ba yaro sida amendment kitang lauthok tragadi amendment kitang puthok tragadi yaro harak pagi matungina sigi tanja sida 2005 ta sigi poche muk puthoroki bani aduga haiba the verdict answers the question whether the coparcenary right of daughters comes into effect only if the father through whom the right is claimed. Masai 2005 sida mu yanaraktrisi na 1956 tagi lakpado dum yanaraga 2005 sida yanaraktrisi kai gino matamda machanupi da yes hak cha manana pg adubu karam kanda hai matamda magi mapado magi mapaje lai taragadi haidi mapado hingam taragadi machanupi du da right to phangadawni sine aduga hantak kisina mu kari haige matam sida the top court ruled that the Supreme Court in daughters' right flows from birth. The man he polak padagini magi right on the ladies mapa lagi da boy gera mapa lady boy gera ancestral right ancestral property the adum magi hakto laigani hai na sigi right se tabani aduna hai besita makhata na muksangan je kari no what is coparcenary property in Hindu law gi matungina koigi coparcenary property ji karino hai matam da joint family ma koi Hindu gi akoi gi lairiba Indian family sing ji anamana joint family ngaktani joint family ebde koina pupu bubo adagi baba mama adagi doi matung da koi macha jing admaina matang lakpatuni haribis the lineal descendants of a common ancestor haidi ipu ibok magi mamangi baba haidi great grandfather adumaina lai kamaina male head ama kamaina khoi including their wives and unmarried daughters si punna si je oigaduini aduga coparcenary habes a smaller unit of the family that jointly owns property aduga Hindu joint family is in a mi punna duniko aduga mu coparcenary habes na ngasai gi property singdo phangadriba adugumba group to khatang ne coparcenary haris coparcenary is kana no yagutis hai matam sida word am seasonary propositus haina that is a person at the top of the line of descent
ngasai saron suron du lakum matam du kai top te leito and his 3 lineal descendants adu magi descendants haidi magi chadana da kana sons grandsons and great grandsons magi macha magi masu aduga masugi macha simuni go leidu sai adumaina ngasai gi adugi line duni magi ngasai gi mapagi adagi mapagi mapa haidi mapugi amadi mapugi mapa great grandfather do adu vogi adugi pibam du ne legatu adu du bokhena coparcenary adu sigi coparcenary se kana khaktang da pige hai matam se kana khaktang piye ba akhugi nupa khatang da oina piye anamana haidi karen matam da kari hari in other words only male can be coparceners adu taragati ngasai gi leiriba lanthum phanggadori se kanano khaktang kanani khaktang haina ge matam da thain de horoga chana rei ji keno nupa khaktang ni kaigino nupi di bayum pangra ni aduga lehuriba lanthum mayam dudi kanada khaktang lehora ne ba imung dugi nupa khaktang nupa singdu do ina yenthong nupa mo khaktang ore nupa du phangani nupa ani ore 50 yelani nupa hom ore aduda sumuka 30 yelani hadi 33.3 adumai na yentho ni adumai lere aduna hairiba sida kamdauna laws change lakadoino sine haidi kamai torokodoino kaigumba ngasai chakthum thungadoriba property thungadoriba landhum du phangadoriba mi du si laigidren khalaje ataragadi kamai tawtare magi machana tawdur macha ju machano payam de khalaje kamai tawtare adumaina wari je dum yena rakpadagi di sigi wari myam je loi lai ine aduga ngasai gi lairiba ngasai gi laws sidai sida kari ahong bal lakige kamaina tawgrino hai matam sida aduna ngasai gi nupi sing yarok taba haibadi koi gi lanthum ya thokpa matam da nupi sing sida koi gi coparcenary oibagi right to pirak taba sina dum khara hong pasina 2005 ki amendment jen kari hari the law by excluding the daughter from participating in the coparcenary ownership not only contributes to her discrimination on the ground of gender but also has led to oppression and negation of her fundamental right of equality guaranteed by the constitution aduna sida kari hari matamda coparcenary ownership si katang pidabada natna masi pida taragdi discrimination habadu dum ore equality habadu leitre nupi gi nupa gi marakta macha nupi gi marakta aduga sida lakadu si kaino matamda adu taragadi masina fundamental right of equality अखोगी constitution द यावरिबा अखोगी लेरिबा मिपुम खुदिंगमक चप मानै हाइबगी दुगा fundamental right to adu matle adu chatnadre sin adu taragati sem tokpa ma darkar lei sin adu maina ni sida sem torka duise aduna 2005 sida leiriba sida kari hare matamda amendment tawre kari amendment tawre matamda section 6 the yauriba se discrimination do lauthosi to remove the discrimination and confer equal rights on daughters too adagadi ngasagi masanupi sing du masanupa ga chap manaba right to pirasi aduga muk it declared masina lautoi sida su muk akoigi yana da lakadoi ni ko it declared that the coparcener's daughter would become a coparcener in her own right by birth in the same manner as a son SC की verdict है Supreme Court की verdict सिना करी कानब लेगद गे है मतम सिदा coparcenary status of daughters is created by birth है बदी पोक पद दुम यावराबनी it is not dependent on whether the father was alive or not on the date on which it came to force mapado kaigumba khudong cha dadana leigidren khallo leigid taraga su magi right to the pok pad dum yaurabani adum oigadawni haibagi pot sim lere aduna the significance of this verdict is that it has put an end to all doubts about the amendment comes into force and whether some women could be left out of it on the ground that it can only have prospective application taragadi nupi sing kharana haibadi mi kharana akoigi kaitare doubts chingna ba khara leramba kamai la kaduino hariba 2005 ke amendment ja si kamaina mu amend tawrak pacha sida kamdauna mu enforce torok kaduino haidi right to chamanan pirak kaduriba piro oidruba habdo taseng bagi di sida pire haibagi verdict sida Supreme Court ki verdict sida leire aduna ngasagi si myam si dogoin khanga dawti kaino matamda akoigi patriarchal society ni anambana akoigi India je adubu akoigi north east ki sarukhara da haidi Shillong da Khasi tribe da leiribu singje akoi matriarchal society nupi na kitang akoigi hen puraga chatpa
ꯅꯨꯄꯤꯅ ꯀꯩꯅꯣ ꯇꯧꯔꯒ ꯆꯠꯄ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗꯤ ꯏꯚꯟ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯅꯨꯄꯤꯔꯣꯝꯗ ꯑꯣꯏꯅ ꯂꯩꯕ ꯁꯤꯒꯤ ꯆꯠꯅꯕꯤ ꯐꯥꯎ ꯂꯩ ꯍꯥꯏꯔꯤ ꯈꯥꯁꯤꯗ ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯎꯠ ꯂꯣꯝꯗ ꯆꯠꯄ ꯃꯇꯝꯗ ꯀꯦꯔꯂꯥꯒꯨꯝꯕꯗ ꯆꯠꯄ ꯃꯇꯝꯗꯁꯨ ꯀꯦꯔꯂꯥꯗꯁꯨ ꯂꯩꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯒꯤ ꯌꯨꯝꯗ ꯅꯨꯄꯥꯁꯤꯡꯁꯤ ꯑꯣꯏꯅ ꯂꯥꯛꯄꯒꯤ ꯁꯤꯒꯤ ꯆꯠꯅꯕꯤ ꯁꯨꯃꯥꯏꯅ ꯂꯩꯌꯦꯅ ꯍꯥꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯨꯅ ꯑꯃ ꯑꯣꯏꯖꯈꯤ ꯇꯥꯔꯒꯁꯨ ꯔꯥꯏꯠ on property ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯑꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯄꯔꯇꯤꯗꯨꯗꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯊꯣꯛꯀꯗꯧꯅꯤ ꯑꯗꯨꯒ ꯁꯤꯗꯁꯨ ꯀꯣꯏꯁꯟ ꯑꯃ ꯍꯥꯏꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯃꯄꯥꯗꯨꯅ ꯍꯥꯏꯕꯗꯤ ꯃꯄꯥꯗꯨꯅ ꯍꯤꯡꯂꯤꯉꯩꯁꯤꯗ ꯃꯍꯥꯛꯅ ꯃꯄꯨꯒꯤꯗ ꯅꯠꯇꯕ ꯍꯥꯏꯗꯤ ꯃꯥꯒꯤ ancestral property ꯗꯨ ꯅꯠꯇꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯄꯩꯁꯥ ꯇꯥꯟꯖꯔꯒ ꯃꯄꯥꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯇꯨꯗꯤ ꯆꯞ ꯃꯥꯟꯅꯅ ꯃꯆꯥꯁꯤꯡꯗꯨꯗꯤ ꯌꯦꯟꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯌꯦꯟꯊꯣꯛꯑꯁꯨ ꯌꯥꯏ ꯃꯄꯥꯒꯤ ꯑꯄꯥꯝꯕꯅꯤ ꯌꯦꯟꯊꯣꯛꯇ꯭ꯔꯁꯨ ꯌꯥꯏ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯊꯣꯛꯑꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯃꯆꯥ ꯑꯃꯗ ꯄꯤꯔꯁꯨ ꯌꯥꯏ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯃꯃꯥꯡꯗꯒꯤ ꯂꯥꯛꯏꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯄꯔꯇꯤꯗꯨꯗꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯊꯣꯛꯇꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯂꯩꯔꯛꯄꯗꯒꯤ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯟ ꯇꯧꯔꯛꯄ ꯂꯩꯁꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯩꯁꯜꯂꯛꯄ ꯈꯣꯠꯂꯛꯄ ꯂꯧ ꯂꯩꯔꯛꯄ ꯁꯤꯒꯤ ꯇꯟꯖꯥꯁꯤꯗꯗꯤ ꯃꯥꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯆꯥꯁꯤꯡꯗꯨꯗ ꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯒꯗꯧꯅꯤ ꯍꯥꯏꯕꯒꯤ ꯀꯩꯝꯇ ꯂꯣ ꯂꯩꯇꯦ ꯑꯗꯨꯅ ꯋꯤꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯗꯤ ꯑꯩꯁꯤ ꯑꯩ ꯂꯩꯈꯤꯗ꯭ꯔꯀꯥꯟꯗ ꯁꯤꯒꯤ ꯏꯆꯥꯁꯤꯗ ꯄꯤꯔꯝꯃꯒꯦ ꯑꯩ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯊꯝꯃꯝꯃꯒꯦ ꯑꯗꯨ ꯇꯧꯔꯒꯦ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯑꯗꯨꯐꯥꯎꯒꯤ ꯌꯥꯏꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯀ꯭ꯋꯦꯁꯟꯗ how far the Supreme Court verdict on daughters or females' right to property coparcenary will lift the status of women in Indian society. India ki society sida kamdauna Supreme Court ki verdict sina status of women je kaya kadai phauba thangkalakpa ngamgadoino aduga mathangi question sisu happen manai adu manai hai tare analyze the significance of coparcenary status given by Supreme Court to Indian women sibaugi chang sida sigi question jibu leire aduna loisindrengaisida akoigi editorial analysis ta comment pibirakpa miyoi khradang lokhatsage Bhimsen Laishram na haibirei sumaina editorial analysis se Manipur da tawiba se bhab yamna tale yamna su nungaijai thank you very much Sir Santosh thank you thagachari adongi support ki damakta aduga wangthoi taurangbam segi videos asi yamna interesting oi yamna nungai makha tana tek ta kaidana satha view yes adongi support lai taragati khoina dum ngamjagani aduga mu mathangda okay Robertson Angom Henby Saikom na haibirei sumaina puning laksing yam oije asuki matik kanaba pi Irusor TV bu haningai leitana tagat fa fongdok chari matungda su lep leitana kangan biu kanaba video kaya matung thank you so much tagat chari chingkhai okay Robertson Angom bro Hindu paper full oina Delhi gi analysis tawiba yakadra full oina Robertson Angom full oina tawbu taragadi main power changi hai tare adum tawjari se khoi yumdani tawjari se aduga so mukasu mai mutkhiba internet nungai taba data loigiba dagi system da nungai taba du mayam le duna punna torok pai ba se khitang khudong chaba oigado mande hauji ki oina di adubu matungda ngammagadi ngamna bhona jage aduga chingkhai ganba thank you so much learn a lot best content and most humble YouTuber in Manipur thank you so much chingkhai ganba thagachari adongi atomna nungsibiba adagi Mardara Orca thank you Xplore TV sumaina kayama haibire koigi aduga okay thank you so much nungai nungtigi thagat piro sana tombi ning thousam thagachari sumaina khara haibire aduga jetli luwangcha aidi hek yengbada proverb tagi haure nungaiba aduna aduga mo class 11 12 ki exam gi amata sembiro yes asiju akoi content yam semningi adubu lairiba khoi gi matam plus khoi gi mi chathok sin yadaba hana akoi team mateng pangnaram boda hujik yanarak aduna online da si tawbiro kamai tawbiro kolon yam khudong cha daba kayama lairi aduna ya akoi
hek ngambagadi ngammi fawdi dum hona jage aduga adum soho chuhanani aduga karigumba chathok chachin phajana yarak taragadi amuk hena content hena phajaba aduma content kayama buduna jage aduga ngasi gi damaktadi aduna thank you so much for watching Xplore TV aduga don't forget to subscribe our channel subscribe to work kawiganu aduga share to view like nambiyu aduga if you like and if you think that it is worth sharing share tawbada masi kanagani hai taragadi please share it with your friends and family and thank you so much for watching Xplore TV Hindu Analysis and see you tomorrow on Hindu Analysis. Thank you. Stay home, stay safe. Thank you.